thamliba kunja sing government na araiba thaduna thadoknaba honagani haina sem kem chana fongdokre. Manipur Police na Kakching da chathakiba anti-narcotic operation da nupi anidagi SP capsule chaniga marfunipan fagat pangamkre. Janjatiya Garmia Utsav ki Makhada Travel Development Gidamak AI Driven Governance Layhanaba Seminar Pangtokre. Mizoram government na ISPCD Peace Accord demand sing implement tawnabagidamak review tawkre. Amasung Mark Wang na panglakpang mahiroi sing haraw tayam na okre. Kurumjari, ISCOM News Meng Tabi Rupinamakpu Kerada Alibam Taram Nokchari Hujik Pau Sandok Pizare. Naga amasung Kuki Singi civilian sing fazinduna thamkibagi community aniyasigi marakta umkhatnaba thokliba sing koknabagidamakta government asina araiba thaduna fazinduna thamliba kunja sing rescue amasung tektikai na thadoraknaba honagani haina Chief Minister Yumnam Khemchan Singh na fongdokre. Wafamasi Chief Minister na the Liangmai Naga Council amasung Liangmai Naga Women Union Singi Miyut Singa Chief Minister Secretary unaduna wari sanabada fongdokibane. Liangmai Naga gi Miyut Sing aduna tha sigi tarahumdoida Kangpokpi District ki Lailon Kuki Khuldagi pasture ama yauna Liangmai Khunja nupa taruk makhatana fazinduna thamliba si tektakai amade government na thadoraknaba hona biu haina taksinke. Official source ki matung in the tha ki tara humdoida Kangpokpi District ki IT road leiba khotlen amasung ko Jim Khul Singge marakta leiba mafum amada khulai paiba militant sing na ambush tawduna thado church ki luching ba ahum amade driver ama yauna hat ki ba manga amana sogapan nanghan khraba matung Kangpokpi ki Lailon Kuki Khul amasung Senapati ki Kuki amasung Naga Singge punna kunja Kuntrani pan fazinduna thamki aduga tungda Kuki amasung Nagagi CSO Singh amadi church leader Singh akanba pressure pirakpadagi fazinduna thamleba Kuki amasung Nagagi nupi angang yauna kunja kuntramathoi thadorakibane aduga haujiki oina Kuki gi kunja taramari amasung Nagagi pasture ama yauna kunja taruk militant Singh ni chingnaba Singhna fazinduna thamli haire Liangmai Nagagi Miyut Singh aduna Chief Minister da Khonsa Khuldagi pasture ama yauna fazinduna thamliba kunja tarukase karigumba hatok pikhrabasu makhoige asiba hakchang sing imung manungda government na kusinabiduna makhoige aroiba mathong mangam pangthokjagi haina fongdokhibaga loina Kangpokpi District ki Liangmai Singna khundariba vulnerable oiba mafam Singda ahenba security personnel Singh thambinaba takchinke Liangmai Nagagi Miyut Singh na thamlakkiba wafam Singh aduge paukum oina Chief Minister na haikibada State Police amasung CRPF personnel Singh na paksan na tingnaba mafam Singh da combing operation Singh chathaduna fazinduna thamliba kunja Singh asoi angam yaudana fangba ngamnaba honare Government asina fazinduna thamliba kunja Singh asoi angam yaudana rescue tawnaba made thadoraknaba akanba mongda Hotnari amade straight asida santi musung tangdu laitaba hanjulaknaba community muscle gi marakta nungsi chanana hingminana ba honari haina fongdoki amaromda Kuki Singi apex body ama oriba Kuki NP Manipur nade Kuki khunja taramari haujik fawba fazinduna thamli haire wari sanakki baduda Liangmai Naga Council Manipur LNC Liangmai Pui Naga Ruangdi amade LP amade Liangmai Naga Katimai Ruangdi Manipur LNKR Singnapunna memorandum ama
Chief Minister da pisinduna liang mai khunja singna hojek thengnariba awaba madi khudong chadaba sing phongdokhi. Manipur Police na Kakching District ki manung chanba Palel Laimanai Chingjinge mafam amada chathakiba anti-narcotic operation da Chandel District ki Liwa Saraidagi TH Bini chahi yangkai nithoi masung Ayola Singlai chahi yangkai manga kauba nupi ani fabungam kibagalona drug addict singda nisa oina sizinaba ASP capsule chaniga marfu nipan amasung mobile phone ani fagat pangam kre haide. Amarom the Mizoram Police na state asige Saitwal district ta tatakiba anti-narcotic operation the Manipur gi more amasung Churachampur dagi miyoi ani fabungam kibaga loina makhoi ani dagi lupa crore taramapan dasmik ani amarom oigadaba kg kunmari dasmik sino amataruk romge methamphetamine WY tablet lakh aniga lising ani fagat pangam kre haide. Drug sing asiga konana faraba miyoi sing adudi TS on Kothang Khaukiv chahi kuntra humdoi More amasung Matthew chahi ni futaruk Joljam Churachampur district tagini haide. Police ki paugi matung in hariba miyoi ani asina chakamari panba gari ama tongduna Manipur romdagi aijol tamna lakpagi Mizoram gi police na makoina tonglaki bagari adu check tauba matamda hariba drug sing ase gari adugi compartment spare tire amasung mud cart singda lotuna purambani haide. Drug sing konana faraba miyoi ani asigi mathakta Mizoram police na NDPSAK section 22C 25 amasung 29 panduna case ama registered tawduna makhata na thizinaba hokre haide. Amaromda State Police Control Room gi matung ina State amasung Central Security Forces singna security measure oina chingamasung tangpaki chingnaba mafam singda leptana sus operation amasung area domination chathari haide. Marakasida National Highway 37 Imphal Jorivam lambi singda security singna ngak senduna punna lambi ase pochai amade thau puba gari chaniga Marfutara Mapan Imphal the score Toduna Pura Creduga, Imphal the Gipuna Gari Chamagatara, Rom Jurivam Gidamak, Asoy Angam Yauduna Takre Hari. State Asigi Chingamasung Tampaki Mafam Sing da Pam the Batodok Sing Tokta Gidamakta. Check post Chamagatara Humdoi no Nahanguna Achat Owong Sing check Tobagi Tabak Sing Chatari Hari. Technology galunana administration chalaina bamade travel empowerment taunabagi pandamda travel research institution TRI government of Manipur na sinduna India pumbagi oina haudokraba scheme Janjatiya Garima Usaf ki Mijang Makhada Directorate of Travel Affairs and Hills Conference holder capitalizing Artificial Intelligence AI for Travel Development and Efficient Governance Haibatimda Nomagi Oiba Seminar Amapangtokre. Seminar aduda Travel Affairs and Hills Development Autonomous District Council, Manipur Travel Development Cooperation, MTDC, Ashram School amasung Allied Institution, Singdagi Official Chamaga Yankairom na physical amasung virtual mode singda sarukyake. Seminar aduda maru oina travel sing amade manung hanjana lairiba kunja singda public service delivery transparency administrative efficiency amade inclusive development sing leihna bagidamakta governance system singda artificial intelligence seasonana ba focus toke pangtokiba seminar aduda additional chief secretary TA and Hills Department Vivek Kumar Dewangan IAS na phongtokibada AI ase force multiplier ni hairaduna AI na miyoi manpower sing sindoktuna governance ase transform tawbangamle AI na government ke bureaucrat singi delay sing overcome tawba ngamgani welfare implementation sing mapangal kankhalhangani decision making da improve oihangani amade public service sing thuna amade yamna transparency laina piba ngamgani haike Deputy Chief Minister Nemcha Kivke na seminar ase virtual mota Serok Yaduna Fongdokibada AI driven asina Manipur gi Chingi district sing maru oina ningthina chaukhatpagi mami nen na tariba mafam sing da haksel mahi masing tamba madi welfare monitoring amasung policy implementation sing da he na fagat hanba ngamlagani haike
Mahangna makha tarduna hai nongmagi afaba technology sing ase transparent labor citizen centric amasung future ready governance system sing purakna ba honabada sizina ba mathautai haike seminar ase hodokpagi thoramda director TA and Hills TRI Rangnamai Rang Peter IAS na saruk yakiba sing welcome tauraduna AI ase institutional capacity building government ase chalaibada sizina ba mathautai haike seminar ase technical session da CMT DIT Manipur gi Dipangangbam Bitom Singh Kuraijum amasung Muhammad Hussein Alina chingba expert singna governance tawbada amadi development planning amasung administrative management singda karam tauna practical AI implement application sing tawgani haibage matangda demonstration tawke Chahi asige April kuntrada Aijolgi manakta leiba Sewangda Mijo Lalholuf Lanming Thanga Sanatena Luchingba Mar People's Convention Democratic Faction asige gather Nifu Humdoi Kulaiga Konana Mizoram Government surrender Toduna Memorandum of Settlement MOA signed Tonaduna ISPC Dina Taliba Davi Kaya implement Tonabagidamak Mizoram Government a high level meeting amapang tokre ke Saftan Gada chair lauduna Pangtokiba high level meeting aduna Mizoram gi awang amasung awang nongpok thangba sarukta Mar Singh Khundariba mafam singda chaukat taurang tabak sing phumang yauna paikhatnaba akanba mityeng thamke review meeting aduda advisor to the chief minister political Lamrin Puya Punte Home Department of Officials Singh Home Secretary amasung CID Special Branch ki kakche official singna sarukyake official source ki matung inna meeting aduda ISPCC Mizoram government pisin ki ba dabi singda yauriba point sing maru oina surrendered carrier ge rehabilitation amade Mar Singh na kundariba mafam singda infrastructure amasung social economic development sing paikhat nabi matangda khanaki haire ISPC degi maru oiba davi lambi thong fagat hanba mahiloisung sing linkatpa ahenba government ki office thamba lomi sing da mating pangba masung agro waste industry sing linkatpa sing su khanaki haide official sources na makha taruna ISPC di dabi sing ase government ki tungan ba department sing coordination tawba darkar oiba maramna Mifam maduna mari lainaba department singda khudakta pau fauna duna lokatong na bawarep su loki haide Tha sigi tarahum doida Kangpokpi district ki kotlem amasung kojum khul singi lona bamafam singda khulai paiba militant singna ambush toduna thadogi church leader ahum amade driver ama hat kiba amadi miyoi mangana asoka pannang kraba matung kuki militant singni chingnaba singna numit adumakta da liangmai naga gi pasture ama yauna khunja taruk fazinduna thamliba ase rongmai lu Pawan RLP Kaupum area na akan mamong da condemn tawbaga lonana fazinduna thamliba liangmai khunja taruk Dr. Reverend Manu Chemai Pastor Kenpuivo Chawang Pastor Dilip Chemai Kaliwangbo Avonmai Fenrong Wivo Chemai amasung CS Fainrin Bo Sing Tektakai Thadorak na ba appeal tawri Rongmai ge ima lup singna liangmai naga khunja sing fazinduna thamliba thaudoka se sa nga da chutkadaba lechat ni haiduna rongmai mama sing fazinduna thamliba imung manungge damak lefli amade khunja sing asibu tektakai thadorak na ba ngase sit in protest sathari haide Today on this 20th of May 2026 we sit in protest against the abduction and held hostages of the 6 innocent brothers from Kosangkul village. So we, the Ruakmilu from Kopum area, appeal the law enforcement agency, Manipur state and the central government to intervene and rescue the 6 civilians Naga brothers safely. Thank you.
Smart Universal Academy Sekmaidrin Kunong Nasiduna School Asletam Lakiba Mahiroi Singda Handak Chatliba Chahi Asigi Boshim Amadi Kosem Naloba Class 10 Amadi 12 ki examination da Mark Wang na Fangduna Mai Paklakraba Mahiroi Singbu Harau Tiam na Oktuna Pungning Thogat Pagi Thorum among Asi School Asigi Auditorium Hall da Pangtokre. Thorum Maduda Atoiba Mitunglen Oina Founder Smart Universal Academy Kongkam Manglem Thorum Mapu Oina Secretary Smart Universal Academy Konthozam Kiran Amade Akhanaba Mitunglen Singh Oina School Asige Vice Principal Laishram Hemchandra School Asige Headmaster Urikimbam Vishwakanta Amade Senior Lecturer Mayangbam Pisak Nasarok Yake Ngasi Taramna Okiba Mahiroi Singh Adude Class 10 ge SSLC examination da CGPA 9.67 Fanglaba Elizabeth Salam CGPA 9.00 Fanglaba Jesam Sakir Basai Tasyar Brinda Sarma Kakching Tavam CGPA 8.83 Fanglaklaba Jesam Hujai Fa Loinana Class 12 ki SSE da 74.6% Fanglaba Janita Konthozam 74.2% Fanglaba Martina Huidrom Amade 72% Fanglaba Doli Konthozam ne Thauramada Thauramge Leiting Oikiba Singna Horakliba Amade Mai Paklaklaba Mahiroi Singna Punsi Pandam Amamam Thamduna Akhang Kanba Chang Naina Honanaba Made Ojaguru Mamapa Ahal Laman Singda Takpi Tambiriba Lamjing Biriba Sida Kanna Honabagalona Taksikasi Naina Chetnaba Mahiroi Singda Pauta Kaya PK India की मफम सिंगदा जन वागीदारी अभियान सबसे दूर सबसे पहले हाइबा IEC campaign pangthoknabagum District Administration Jurivamna ngarang Deputy Commissioner Office Complex Jurivam amasung Jarol Pokpi Khulda Saturation amasung Plantation Drive chathaba hokre Chathakiba Drive adu District Asig Deputy Commissioner Krishna Kumar IAS na Luchingke Drive aduda Jurivam DC Office Complex ja punna uchara makal kuntha kieduga Jarol Pokpi Dana punna uchara chamathake Drive asida thariba uchara singase Divisional Forest Office Jurivam na miyam punna sarukyaduna uchara thaduna afforestation amasung environment protection taunaba pirakibani haire Uchara thabage drive aduda L Tarajit Singh MCs SDO Jurivam RK Silas Singh District Nodal Officer DFO Jurivangi Officer Singh amasung District Singi IED ga mari leinaba member Singh sarukyake Aroibada maroy pawmun pizare Faziluna thamleba Kunja Singh government na araiba thaduna thadoknaba honagani haina sem kemcha na phongdokre Manipur Police na Kakching da Chathakiba anti-narcotic operation da nupi ani dage SP capsule chaniga marfu nipan fagat pangamkre Janjatiya Garima Utsav ki Makada Travel Development Gidamak AI Driven Governance Laihannaba Seminar Pangtokre Mizoram Government na ISPCD Peace Accord Demand Sing Implement Taunaba Review Tokre Amasung Mark Wang na fanglakpa Mahiroi Singh Harau Tiam na okre
Hojik faubagi oinadi ISCOM news na pijaba Manipuri pau matang asta loishinjare meng tabi de punamakpu amukka hanna khurumjare.